Lakle lakle Inspector Tayay 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 Ahan mamaktada Inspector Tayay Tabiri basing mo James Sagur jamna taram lok sabolo na ko nona kurumjari Inspector Tayay Khwaidigi sangba monodrama Loinena crime di yumpham oiba nungsi nungol imung manung Thodok wathok thogalon laishu punamak yauraba paring aman Ngasigi tangkakta lising amaga chamriga marifu humdoi shuba tangkak loinena chathazaraliba tangkak asigina anobada nungsibai mari shuba sharu thazaraliba tangkak asi angambagi makhatana chathazarakpa tangkak amani Kumar amadi Roshana nongmaina kaptuna hathok pikraba pari mahak mari leine zarambi Rebecca mahak leisa leisana mirol hoki kariguma pari ni hinga batarabadi makoini punchi lepun thungna se haiduna haina kibleki adubu Togduk amadagi Kumar amadi Roshana hatopiki Rebecca gi mama mapana de Rebecca gi angang adu lokthokna mohonari wari sigi makha tabirasi Premier ai sida lege kakalo mango da kakalo ima khoi pabung khoi di ima badi manung de le pabung di thamam sakhi tamoso du sulaga kapami kari haidon no khangdi moi pabung du suingon du call toraga Wafamda chumra nengoda mahang aina tamo chowda haigrabani na haigrab adubu anganga do lokthulabra anganga do lokthulabadi haiduna adum hangle as adu wabadi engonda sune moigi tamo chowdo call tori aishu khambam khangti topum karimata khangti hauji khoina tawdo base karigumba upai mata leit karino bojo khoina tawdorishi aduni ne khalisi as aiga magane Call torogo wari sani moi imaga moi pabunga ngang base as ahamadi moi mana ngang ba horpo do phone do thammo na haraga tawri adai the phone thammado thamamdreba as mama na ngang do ina tabasi adai mapa mu lai mapa do ngang base adai di nuksinaga haidu beninge aduga yumdagi mapan thokpe yaroi as kaino yam taw doctor mama pan le hai adu doctor do laga namdara ngang lok thokani na Khangti karino six aina nuaitridi parigi mungmanu aduga Rebecca gi mongsi de kerole kaina suloina khangnar haujikti mahabu sumina thina ngang karigumba mara ngang una khragana kamdo ngang namdana lok thukragana magi punchi dabu moi mama pana khalidu oriba phibam chida as khangde tholiba thodok sida mabu kanana mo Sakai magi mau khangdre da karin aisho hing tumba mateyat parido mangdo uram kai haba aigi nakta laklaga ungduna leram kai hariba aina kari tawre haina hangmada aigi mangdo daina ningsingaki paridi lekhidre ko hain aduga mana aigi nakta lagliba sikari gino hain khale adubu adum mak ungaga engonda mami piko chelaga dum yengdona wa matangangti Maduna mangiwan away badinati adubu prem aina karigamba Rebecca bu loksilabadi ha aigi se khudong jabagi aigi yenga haibana ai tare tara thoma khale adubu lambi sinatrabadi nganga sikana no bagi topa lambi leitaba male loke nangna haribadubu wafamadubu nangna aigi se aigi ujaba thibagi nati ai khange ai mabu kalakpagi mabu aina mi hobagi nati haujik oriba phibam sida hanak mapokidi parina mokhana laktuna khoigi rakta tilaba haibse oiraroi adubu karigumba Rebecca na nganga si unarabati matu ikhoina pari khoigi rakta le aina khangbe matu natrabasu Pari khudam madi male masida mahaki adubu loken wafamadu Rebecca na yagada bamanti aduga makoigi mingmonon so hoi kana matana yaro heba khang adubu aina haning bo wafamamati karigu manganga do yauna aina lohonglabati karigumba anganga do phanglabasu mama mapagi ming thol haibadudi ꯑꯩꯈꯣꯏꯅ ꯐꯪꯖꯔꯅꯤ ꯑꯗꯨꯒ ꯃꯥꯡꯈꯤꯒꯗꯧꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯁꯣꯏꯗꯅ ꯀꯜꯂꯒꯅꯤ
ꯑꯗꯨꯒ ꯂꯣꯀꯦꯟ ꯋꯥꯐꯝ ꯑꯗꯨꯗꯤ ꯔꯦꯕꯤꯀꯥꯅ ꯌꯥꯔꯛꯂꯣꯏ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯑꯃꯔꯣꯝꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯂꯩꯕ ꯃꯥꯟꯗ꯭ꯔꯦ ꯄ꯭ꯔꯦꯃꯤ ꯑꯩ ꯃꯨꯟꯅ ꯈꯜꯂꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯂꯣꯀꯦꯟ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯄꯤꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯧꯗꯣꯛ ꯍꯥꯏꯕ꯭ꯔꯥ ꯑꯁ ꯉꯥꯏꯈꯣꯅꯦ ꯔꯦꯕꯤꯀꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯕ ꯌꯥꯗꯕꯗꯤ ꯂꯥꯏꯔꯤꯅꯤ ꯅꯈꯣꯏ ꯄꯥꯕꯨꯡꯗꯨꯅ ꯑꯃꯨꯛ ꯌꯥꯔꯛꯀꯗ꯭ꯔꯣ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯟꯈ꯭ꯔꯒ ꯃꯆꯥ ꯆꯦꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯄꯨꯔꯛꯑꯒ ꯌꯨꯝꯒꯤ ꯃꯧ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯌꯥꯎꯔꯛꯄꯤ ꯃꯧ ꯑꯃ ꯂꯧꯔꯦ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯀꯗꯕꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯥꯡꯈꯣꯡ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯅꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯑꯁ ꯋꯥꯐꯝꯗꯣ ꯈꯟꯅꯒꯨꯝꯁꯤꯗ ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯅꯤꯗ ꯄ꯭ꯔꯦꯃꯤ ꯃꯨꯟꯅ ꯈꯜꯂꯣ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯄꯥꯕꯨꯡꯅ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯅꯕ ꯍꯧꯈꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯃꯈꯣꯏꯒꯤ ꯇꯥꯃꯣꯆꯧꯗꯁꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯁꯨ ꯍꯥꯏꯕꯗꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯍꯔꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏꯒꯤꯗꯤ ꯍꯔꯥꯎꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯥꯃꯣꯆꯧꯒ ꯄꯥꯕꯨꯡꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯃꯈꯣꯏꯅ ꯈꯔ ꯊꯦꯝꯅꯅꯕ ꯑꯩ ꯃꯗꯨ ꯍꯥꯏꯍꯟꯅꯤꯡꯉꯤ ꯑꯃꯔꯣꯝꯗꯅ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯑꯃꯨꯛꯇꯪ ꯔꯦꯕꯤꯀꯥꯗ ꯍꯧꯗꯣꯛꯄꯤꯌꯨ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯄꯗ ꯈꯪꯗ꯭ꯔꯤꯅꯤ ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯒꯅ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯈꯟꯗꯨꯅꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯉꯥꯡ ꯑꯗꯣ ꯀꯣꯟꯅ ꯎꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯍꯌꯦꯡ ꯅꯥꯏꯗꯅ ꯂꯨꯍꯣꯡꯂꯒ ꯑꯉꯥꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯎꯅꯕꯅ ꯐꯕ꯭ꯔꯥ ꯂꯣꯀꯦꯟ ꯃꯨꯟꯅꯗꯤ ꯈꯜꯂꯣ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯣꯟꯅ ꯑꯃꯨꯛ ꯅꯤꯡꯗꯣꯟ ꯄꯣꯝꯂꯛꯂꯕꯗꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯟꯗꯣꯛꯄ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩ ꯆꯥꯝꯃꯔ ꯈꯜꯂꯕꯅꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤꯗꯃꯛ ꯈꯜꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯔꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯍꯟꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯩ ꯀꯔꯤ ꯅꯪꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯩ ꯃꯥꯅꯤ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯔꯦꯕꯤꯀꯥꯕꯨ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯀꯔꯤꯁꯨ ꯅꯣꯡꯃꯗ ꯈꯜꯂꯨꯕ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯩ ꯃꯉꯣꯟꯗꯁꯨ ꯊꯥꯖꯕ ꯄꯤꯕꯤꯌꯨ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯒꯔꯚꯗ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃꯠꯇ ꯂꯥꯛꯍꯜꯂꯣꯏ ꯍꯥꯏꯅ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩ ꯃꯍꯥꯛꯀ ꯁꯨꯞꯅꯇꯒꯤ ꯃꯤꯡꯒꯤ ꯑꯣꯏꯅ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯑꯗꯨ ꯈꯛꯇꯪ ꯂꯩꯕ ꯑꯣꯏꯁꯅꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯒ ꯑꯩꯈꯣꯏꯅꯕꯨ ꯌꯣꯛꯂꯕꯁꯨ ꯃꯥꯅ ꯌꯥꯔꯒꯅ ꯇꯥꯃꯣꯆꯧꯈꯣꯏꯗ ꯄꯤꯔꯕꯁꯨ ꯑꯩꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯌꯦꯠꯄ ꯄꯤꯔꯣ ꯑꯁ ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤꯗ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛ ꯍꯌꯦꯡ ꯅꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯒ ꯃꯈꯥ ꯇꯥꯕ ꯑꯉꯥꯡ ꯍꯣꯏ ꯃꯍꯥꯛꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯒꯅꯤ ꯄꯥꯔꯤꯒꯤꯗꯃꯛ ꯂꯦꯞꯀꯦ ꯈꯟꯒꯅꯤ ꯑꯩꯅ ꯃꯥꯕꯨ ꯑꯣꯏꯖꯕ ꯊꯤꯕꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯒꯤꯗꯃꯛ ꯃꯃꯥꯟꯅꯕ ꯇꯤꯟꯅꯔꯒ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯊꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈꯤꯕꯁꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯤ ꯑꯣꯏꯔꯛꯄꯁꯦ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤ ꯂꯝꯕꯤꯁꯤ ꯅꯠꯇꯅꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯟꯅꯕꯒꯤ ꯂꯝꯕꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯥꯒ ꯑꯩꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯏꯟꯅꯔꯕꯁꯨ ꯌꯥꯏ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯃꯤ ꯈꯪꯗ꯭ꯔꯕꯁꯨ ꯃꯥꯒ ꯑꯩꯒꯇ ꯑꯣꯏꯔꯕꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯇꯨ ꯏꯟꯅꯁꯤ ꯌꯨꯝ ꯄꯥꯟꯕꯗꯨꯗ ꯁꯨꯞꯅꯇꯪꯒꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯃꯗꯨꯈꯛ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯗꯨꯇꯪ ꯎꯅꯔꯕꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯗꯥꯏꯚꯣꯔꯁ ꯇꯧꯔꯕꯁꯨ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯑꯌꯦꯠꯄ ꯄꯤꯔꯣ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯃꯗꯨꯗ ꯃꯍꯥꯛꯄꯨ ꯁꯦꯝꯕ ꯁꯥꯕꯒꯤ ꯆꯪꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯤꯕ ꯃꯗꯨꯁꯨ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩ ꯇꯧꯈꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯂꯣꯀꯦꯟ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯣ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯗꯣꯛꯈ꯭ꯔꯒ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯣ ꯇꯥꯏꯕꯪ ꯑꯁꯤꯗ ꯆꯠꯅꯗꯕ ꯋꯥꯐꯝ ꯄ꯭ꯔꯦꯃꯤ ꯆꯠꯅꯕ ꯑꯃꯁꯨꯡ ꯆꯠꯅꯗꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯆꯠꯅꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯕꯨ ꯌꯥꯅꯔꯗꯤ ꯌꯥꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯤꯒꯅꯤ ꯍꯥꯏꯒꯗꯧꯔꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯀꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯗꯨ ꯅꯝꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯃꯗ ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯂꯧꯁꯤꯟꯒꯅꯤ ꯍꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯗꯤ ꯂꯥꯛꯄ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯈꯟꯈꯤꯅꯤ ꯃꯔꯝꯗꯤ ꯑꯩꯒ ꯄꯥꯔꯤꯒ ꯅꯨꯡꯁꯤꯅ ꯇꯤꯟꯅꯅꯕ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯔꯨꯞ ꯑꯃꯒꯤ ꯂꯣꯏꯅꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤꯕꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯈꯟꯈꯤꯕ ꯌꯥꯏ ꯄ꯭ꯔꯦꯃꯤ ꯑꯩꯒꯤ ꯏꯇꯥꯎ ꯄꯥꯔꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯑꯣꯏꯍꯧꯔꯤꯕ ꯇꯥꯃꯣꯆꯧꯒꯤ ꯑꯃꯗꯤ
ꯄꯥꯕꯨꯡꯒꯤ ꯈꯜꯂꯨꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯩ ꯏꯇꯥꯎ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩ ꯅꯨꯡꯁꯤꯕꯩ ꯀꯠꯊꯣꯛꯂꯛꯈꯤ ꯀꯔꯤ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯅꯪꯅ ꯌꯥꯔꯒꯗꯤ ꯔꯦꯕꯤꯀꯥꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯃꯇꯪꯁꯨ ꯈꯪꯍꯟꯕꯤꯌꯨ ꯂꯨꯍꯣꯡꯕꯗꯣ ꯁꯨꯝꯅꯇꯒꯤ ꯃꯃꯤꯡꯒꯤ ꯑꯣꯏꯒꯅꯤ ꯃꯥꯒ ꯑꯩꯒ ꯀꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯒꯅꯤ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯎꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯣ ꯑꯩ ꯂꯧꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯏꯕ ꯆꯦ ꯑꯃꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯑꯣꯏꯅ ꯏꯕꯥꯅꯤ ꯁꯣꯏ ꯇꯧꯅꯔꯕꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯗꯥꯏꯚꯣꯔꯁ ꯇꯧꯔꯕꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗꯅꯤ ꯑꯁ ꯂꯣꯀꯦꯟ ꯈꯜꯂꯨꯔꯒ ꯁꯨꯝ ꯀꯣꯛꯁꯤ ꯁꯥꯖꯜꯂꯛꯑꯦꯗ ꯍꯥꯟꯅꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯈꯜꯂꯒ ꯀꯣꯛ ꯁꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯛꯏꯕ ꯋꯥꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯀꯣꯛ ꯁꯥꯕ ꯍꯦꯜꯂꯦ ꯑꯩꯁꯨ ꯀꯣꯛ ꯁꯥꯔꯤꯕꯅꯤ ꯑꯩꯁꯨ ꯑꯍꯤꯡ ꯇꯨꯝꯗꯦ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯧꯕꯤꯔꯒ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯒ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯀꯦ ꯍꯥꯏꯈ꯭ꯔꯕꯗꯤ ꯏꯔꯥꯏ ꯂꯥꯏꯔꯦ ꯃꯗꯨꯗ ꯑꯩ ꯌꯥꯎꯔꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯗꯣꯏꯅꯣ ꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯨꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯌꯥꯅꯅꯕ ꯅꯪꯅ ꯄꯥꯎꯁꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒꯗꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯨ ꯁꯣꯝꯗꯒꯤ ꯇꯥꯃꯣꯆꯧꯒ ꯄꯥꯕꯨꯡ ꯈꯣꯏꯒꯗ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯒꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯌꯥꯅꯅꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯁꯤꯟꯅꯅꯕ ꯇꯧꯒꯦ ꯑꯁ ꯂꯣꯀꯦꯟ ꯀꯣꯛꯀ ꯂꯣꯏ ꯁꯥꯔꯦꯗ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯀꯣꯛ ꯁꯥ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣꯃꯤ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯄꯨꯔꯛꯏꯗꯨꯕꯨ ꯑꯁ ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯅꯤꯗ ꯑꯁ ꯔꯦꯃꯤ ꯑꯩꯅ ꯔꯦꯕꯤꯀꯥꯕꯨ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯔꯦꯕꯤꯀꯥꯕꯨ ꯈꯣꯏꯗꯥꯕ ꯀꯂꯛꯄ ꯃꯤꯍꯧꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯕ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤ ꯍꯣꯠꯅꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ ꯍꯪꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯏ ꯑꯃꯁꯨꯡ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯌꯥꯏꯗꯅ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯅꯦ ꯔꯕꯤꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯅꯠꯇꯦ ꯃꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯅꯕ ꯋꯥꯔꯅꯤ ꯈꯥꯇꯣꯟ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯆꯠꯅꯕ ꯅꯠꯇꯦ ꯍꯥꯏꯕꯕꯨꯗꯤ ꯈꯪ ꯑꯗꯨꯕꯨ ꯈꯥꯇꯣꯟ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯁꯤ ꯅꯠꯇꯅ ꯈꯥꯇꯣꯟ ꯌꯥꯔꯒꯗꯤ ꯈꯥꯇꯣꯟꯅ ꯋꯥꯐꯝ ꯑꯁꯤ ꯑꯉꯥꯡ ꯑꯁꯤ ꯀꯟꯅꯕꯒꯤ ꯂꯝꯕꯤꯁꯤ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯁ ꯔꯕꯤꯟꯗ꯭ꯔ ꯃꯗꯨ ꯋꯥ ꯅꯠꯇꯦꯗ ꯏꯕꯣ ꯃꯗꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯀꯅꯥꯅꯕꯨ ꯑꯗꯨ ꯋꯥꯗꯨꯕꯨ ꯆꯠꯅꯒꯦꯅꯦ ꯈꯥꯇꯣꯟ ꯀꯅꯥꯃꯠꯇ ꯆꯠꯅꯗꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯈꯥꯇꯣꯟ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯀꯟꯅꯕꯒꯤ ꯂꯝꯕꯤꯁꯤ ꯑꯗꯨ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯍꯥꯏꯅꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯁꯜꯂꯣꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯈꯥꯇꯣꯟ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯁꯜꯂꯛꯀꯗꯣꯏꯅೋ ꯈꯥꯇꯣꯟ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯕ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤꯅꯦ ꯑꯩꯒꯤꯁꯨ ꯀꯣꯏꯍꯟ ꯂꯥꯏꯍꯟꯅꯤ ꯑꯩꯁꯨ ꯗꯨꯝ ꯗꯥꯝ ꯇꯧꯗꯅ ꯇꯁꯦꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯨꯝꯗ ꯄꯨꯁꯜꯂꯒ ꯏꯃꯧ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯄꯥꯝꯃꯤꯅꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯉꯥꯡ ꯌꯥꯎꯔꯒ ꯄꯣꯔꯛꯄꯗꯨꯕꯨ ꯑꯩꯅꯤ ꯏꯃꯧꯅꯤ ꯍꯥꯏꯕꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯥꯒꯗꯧꯔꯤꯕꯅꯣ ꯍꯣꯏ ꯃꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯖꯩ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛꯇ ꯂꯦꯞꯄ ꯍꯥꯏꯕꯗꯨꯕꯨꯗꯤ ꯌꯥꯏ ꯃꯇꯩꯗ ꯏꯕꯨꯡꯉꯣ ꯋꯥꯐꯝ ꯑꯁꯤ ꯅꯣꯏꯗ ꯊꯣꯛꯑꯕꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯕꯩ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯋꯥꯐꯝ ꯑꯗꯨ ꯊꯣꯛꯑꯒ ꯅꯈꯣꯏꯒꯤ ꯄꯥꯔꯤꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯒꯗ꯭ꯔꯅꯦ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯔꯕꯤꯟꯗ꯭ꯔ ꯈꯥꯇꯣꯟ ꯆꯨꯝꯃꯤ ꯈꯥꯇꯣꯟ ꯃꯇꯝ ꯑꯗꯣ ꯐꯤꯕꯝ ꯃꯇꯝꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯈꯤꯗ꯭ꯔꯕꯁꯨ ꯈꯥꯇꯣꯟ ꯊꯣꯛꯂꯤꯕꯁꯤꯗꯤ ꯈꯥꯇꯣꯟ ꯍꯣꯏꯗꯅꯤ ꯈꯥꯇꯣꯟ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯈꯥꯇꯣꯟ ꯑꯃꯨꯛꯇꯪꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯒ ꯈꯥꯇꯣꯟ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯍꯩ ꯃꯗꯣ ꯋꯥ ꯃꯥꯡꯒꯗꯕ ꯄꯣꯠꯅꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯌꯥꯔꯣꯏꯅꯦ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯇꯧꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯈꯥꯇꯣꯟ ꯃꯁꯤꯃꯛ ꯇꯧꯍꯧꯗ꯭ꯔꯗꯤ ꯃꯈꯣꯏꯒꯤ ꯗꯣꯛꯇꯔꯗꯣ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ ꯍꯜꯂꯛꯄꯒ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯑꯦꯕꯣꯔꯁꯟ ꯇꯧꯈ꯭ꯔꯅꯤ ꯑꯉꯥꯡꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯅꯤꯝꯕꯨ ꯉꯥꯡꯅꯔꯤꯕꯁꯤꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯥ ꯃꯌꯨꯝ ꯃꯀꯩ ꯐꯥꯎꯕ ꯄꯥꯟꯅꯤ ꯊꯥꯖꯗ꯭ꯔꯦ
ꯃꯌꯨꯝ ꯃꯀꯩ ꯐꯥꯎꯕ ꯄꯥꯜꯂꯔꯣꯏꯗꯧꯕꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯑꯋꯥꯕ ꯇꯥꯕꯗꯨꯕꯨ ꯑꯁ ꯃꯗꯨ ꯅꯥꯇꯩ ꯆꯥꯗꯧ ꯃꯥꯟꯗꯦꯗ ꯏꯕꯨꯡ ꯈꯥꯇꯣꯟ ꯑꯃꯨꯛꯇꯪꯗꯤ ꯈꯥꯇꯣꯟ ꯍꯣꯠꯅꯔꯒ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯈꯥꯇꯣꯟ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯍꯣꯠꯅꯔꯒ ꯌꯦꯡꯁꯤ ꯌꯥꯗ꯭ꯔꯒ ꯌꯥꯗ꯭ꯔꯦ ꯈꯥꯇꯣꯟ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯋꯥꯐꯝꯁꯦ ꯈꯥꯇꯣꯟꯗ ꯍꯧꯗꯣꯛꯄ ꯉꯝꯗꯕꯒꯤꯅꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯄꯥꯕꯨꯡꯅ ꯌꯥꯗꯕ ꯌꯥꯗꯦ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯇꯛꯂꯕꯅꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯇꯛꯁꯜꯂꯨꯅꯨꯅꯦ ꯃꯗꯨ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦꯅꯦ ꯅꯈꯣꯏꯅꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯕꯨ ꯌꯥꯗꯣꯏꯅꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯕꯨ ꯃꯆꯥ ꯌꯥꯎꯔꯒ ꯂꯥꯛꯄ ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯅꯠꯇꯕ ꯍꯣꯏ ꯃꯃꯥꯟꯅꯕꯤꯒꯤꯅꯤ ꯍꯥꯏꯔꯁꯨ ꯑꯁ ꯃꯗꯨ ꯏꯕꯨꯡꯉꯣ ꯇꯥꯕꯗ ꯍꯪꯒꯣꯏꯗ ꯑꯩ ꯃꯗꯨ ꯌꯥꯕꯈꯛ ꯉꯝꯃꯣꯏꯀꯣ ꯏꯕꯨꯡꯉꯣ ꯋꯥꯐꯝ ꯑꯗꯨ ꯇꯣꯛꯁꯤꯀꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯩ ꯂꯣꯀꯦ ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯣꯏꯒꯤ ꯁꯤꯇꯥ ꯔꯕꯤꯟꯗ꯭ꯔ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯄꯥꯔꯤꯗꯨ ꯅꯨꯡꯁꯤ ꯅꯪꯒ ꯆꯥꯛ ꯆꯥꯂꯨꯛ ꯑꯃꯇ ꯆꯥꯃꯤꯟꯅꯩ ꯅꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯩ ꯅꯠꯇꯦ ꯅꯨꯄꯤꯕꯨ ꯌꯦꯟꯅ ꯂꯧꯕ ꯌꯥꯕ꯭ꯔꯥꯅꯦ ꯅꯃꯥꯟꯅꯕꯅ ꯂꯧꯕ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯂꯧꯕ ꯌꯥꯕ꯭ꯔꯣ ꯃꯌꯥꯝꯕꯅ ꯂꯧꯕ ꯅꯨꯄꯤꯗු ꯃꯅꯥꯎꯅ ꯂꯧꯕ ꯌꯥꯗꯦ ꯃꯅꯥꯎ ꯅꯨꯄꯥꯅ ꯂꯧꯕ ꯅꯨꯄꯤꯗꯨ ꯃꯌꯥꯝꯕꯅ ꯂꯧꯕ ꯌꯥꯗꯦꯅꯦ ꯃꯃꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯏꯕꯨꯡꯉꯣ ꯆꯞ ꯃꯥꯟꯅꯩꯅꯦ ꯏ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯅꯃꯥꯟꯅꯕꯗꯨꯅ ꯂꯧꯔꯝꯕ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯌꯥꯕ꯭ꯔꯥꯅꯦ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯔꯥꯎ ꯌꯥꯔꯛꯀꯗ꯭ꯔꯣ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯑꯕꯗꯤ ꯂꯣꯏꯔꯦꯅꯦ ꯋꯥꯐꯝꯁꯤ ꯂꯣꯏꯔꯦꯅꯦ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯕꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯄꯥꯔꯤꯒꯤ ꯊꯝꯃꯝꯃꯤꯕ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯍꯥꯛꯀꯤ ꯈꯨꯗꯝ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯂꯝꯕꯤ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯦ ꯂꯨꯍꯣꯡꯗꯕꯅꯤꯅ ꯂꯩꯁꯥꯅ ꯑꯉꯥꯡ ꯎꯅꯕ ꯍꯥꯏꯕꯗꯨꯗꯤ ꯃꯄꯥꯗꯨꯅ ꯈꯛ ꯌꯥꯔꯣꯏꯗꯧꯔꯤ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯎꯅꯗꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯨꯔꯦ ꯑꯗꯨꯕꯨ ꯃꯔꯤ ꯃꯇꯥ ꯑꯣꯏꯕꯤ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯅꯁꯨ ꯌꯥꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯇꯤꯟꯅꯕ ꯗꯣꯛꯇꯔ ꯑꯃ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯗꯅ ꯗꯣꯛꯇꯔꯗꯨ ꯍꯜꯂꯛꯄꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯅꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯔꯦꯕꯤꯀꯥꯅ ꯑꯉꯥꯡꯗꯨ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯤꯒꯅꯤ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯑꯩꯅ ꯀꯟꯒꯗꯧꯔꯤꯕꯁꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯔꯦꯕꯤꯀꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞꯇꯨꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯂꯨꯗꯅ ꯊꯝꯖꯔꯝꯕ ꯑꯔꯣꯏꯕ ꯈꯨꯗꯝ ꯑꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯀꯟꯒꯗꯧꯔꯤꯕꯁꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯒ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯏꯅꯦ ꯇꯥꯕꯗ ꯋꯥꯏ ꯀꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯗꯕꯨ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯨꯕꯨ ꯆꯠꯅꯒꯦꯅꯦ ꯃꯃꯥꯟꯅꯕꯗꯨꯅ ꯂꯧꯔꯒ ꯊꯝꯃꯝꯕ ꯅꯨꯄꯤꯗꯨꯕꯨ ꯂꯧꯕ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅ ꯆꯠꯅꯒꯦ ꯃꯗꯣ ꯄꯥꯔꯤꯒꯤ ꯊꯋꯥꯏ ꯃꯍꯥꯛꯀꯤ ꯑꯥꯠꯃꯥ ꯑꯗꯨ ꯂꯩꯔꯝꯂꯕꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯔꯦꯕꯤꯀꯥꯒ ꯂꯨꯍꯣꯡꯂꯕꯁꯨ ꯔꯦꯕꯤꯀꯥꯒ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯂꯩꯅꯅꯕꯒꯤꯗꯃꯛ ꯅꯠꯇꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯇꯧꯒꯅꯤ ꯑꯩꯒ ꯃꯥꯒ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯃꯝꯗ ꯂꯩꯒꯅꯤ ꯁꯨꯞꯅꯇꯪꯒꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯅ ꯑꯌꯦꯠꯄ ꯀꯔꯤꯁꯨ ꯄꯤꯔꯣꯏ ꯀꯔꯤ ꯍꯥꯏꯕ ꯅꯃꯤꯠꯇ ꯅꯆꯥꯁꯨ ꯑꯃꯨꯛ ꯎꯔꯣꯏꯗꯧꯔꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯗꯥꯏꯚꯣꯔꯁꯁꯨ ꯇꯧꯒꯗꯧꯔꯤꯕ ꯅꯪꯒꯤ ꯋꯥꯐꯝꯁꯤ ꯁꯨꯝ ꯇꯥꯔꯒꯅꯦ ꯌꯥꯅꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯅꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯦꯀꯣ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯈꯟꯅꯒꯨꯝꯁꯤ ꯅꯪꯒꯤ ꯄꯥꯔꯤꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨꯅꯦ ꯄꯥꯔꯤꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯈꯨꯗꯝ ꯑꯣꯏꯅ ꯊꯝꯂꯝꯕ ꯇꯥꯔꯕꯁꯨ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯗꯨꯅ ꯌꯥꯔꯣꯏꯅꯦ ꯄꯥꯕꯨꯡ ꯌꯥꯗ꯭ꯔꯕꯁꯨ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ ꯄꯥꯕꯨꯡ ꯃꯁꯤꯅ ꯅꯆꯥꯒꯤ ꯏꯀꯥꯏ ꯏꯀꯤ ꯂꯥꯜꯂꯒ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯅ ꯇꯥꯃꯣꯆꯧ ꯔꯕꯤꯟꯗ꯭ꯔꯕꯨ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯍꯟꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯖꯔꯤꯕꯅꯤ ꯅꯪꯕꯨꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯅꯆꯥꯕꯨ ꯍꯔꯥꯎꯕꯤꯒꯅꯨ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯅꯆꯥ ꯑꯩꯅ ꯀꯟꯈꯤꯕꯅꯤ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯄꯥꯔꯤꯕꯨ ꯍꯥꯠꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯄꯥꯕꯨꯡꯕꯨꯁꯨ ꯍꯥꯠꯈꯤꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯀꯜꯂꯛꯈꯤꯕꯅꯤ ꯅꯆꯥꯅ ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯑꯩ ꯀꯔꯤꯃꯠꯇ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯅꯤꯖꯔꯔꯣꯏ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯖꯈꯤꯕ ꯅꯆꯥꯅ ꯉꯁꯤꯗꯤ ꯅꯆꯥꯅ ꯅꯤꯡꯂꯤꯕ ꯁꯤꯟꯃꯇꯪ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡꯒꯤ ꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯏꯃꯨꯡꯗꯨꯗ ꯆꯠꯂꯒ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄꯥꯔꯤꯗꯣ ꯃꯍꯥꯛꯀꯤ ꯈꯨꯗꯝ ꯑꯗꯣ ꯃꯗꯨꯕꯨ ꯀꯟꯖꯅꯤꯡꯕꯗꯒꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯄꯥꯕꯨꯡ ꯑꯩꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯩꯅꯦ ꯀꯔꯤ ꯍꯥꯏꯕ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯨꯝꯃꯤꯅꯦ
ꯑꯩꯗꯤ ꯄꯥꯔꯤ ꯍꯥꯠꯄ ꯀꯥꯡꯕꯨꯗꯨꯅ ꯍꯥꯠꯂꯒꯗꯕꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯨꯕꯗꯒꯤ ꯅꯪꯅ ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯥꯛꯑꯒ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯈꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯁꯤꯔꯝꯂꯕꯗꯤ ꯅꯪ ꯅꯅꯤꯡꯇꯝꯅ ꯅꯪ ꯅꯨꯄꯤꯗꯨ ꯏꯃꯨꯡꯁꯤꯗ ꯄꯨꯁꯤꯟꯕ ꯌꯥꯔꯝꯒꯅꯤ ꯏꯄꯥꯅ ꯍꯤꯡꯂꯤꯕꯁꯤꯗꯤ ꯏꯆꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤꯕꯅꯤꯗꯅ ꯑꯗꯨꯗꯤ ꯑꯩ 이자기 닝버 퉁나는 뭐 하나 봐다래네. 빠붕 나사나 하리보 와펌시 아라르베 미암 야we 하이버 강. 아두부 아이나 하이자리비시 빠붕나 따르다바드기 나차나 하이자바네 빠붕. 나차불라나 로비게노 빠붕. 좀이 뽐나마가도 낭나 빠리버 눅시베이 뽐나마가도 낭이 와칼다 파록거니. 아두부 이빠하나 뭐 아이 슈디 우버 펑고이도리네코. 하하. ꯑꯩꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯨ ꯌꯥꯔꯦ ꯐꯔꯦ ꯅꯪꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯁꯨ ꯇꯧꯅꯅꯤ ꯍꯥꯏꯔꯦ ꯅꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯗꯨ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯒꯨꯝ ꯊꯝꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯁꯨ ꯇꯧꯅꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯕꯗꯅ ꯃꯃꯥ ꯃꯄꯥꯅ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨ ꯌꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯜꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯅ ꯑꯩꯅꯗ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕꯗꯨꯅ ꯇꯣꯉꯥꯟꯕꯅꯤ ꯁꯤꯅꯤꯅꯦ ꯑꯗꯨꯕꯨ ꯂꯣꯀꯦꯟ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ ꯅꯪꯅ ꯅꯃꯥꯟꯅꯕ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯁꯨ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯕ ꯅꯪꯒꯤꯁꯨ ꯅꯆꯥꯅꯁꯨ ꯂꯩꯍꯧꯕ ꯑꯩꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏ ꯈꯣꯡꯒꯨꯜ ꯂꯩꯍꯧꯕ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯙꯔꯥ ꯂꯩꯍꯧꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯅꯤꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯄꯥꯕꯨꯡ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ ꯄꯥꯕꯨꯡ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯛꯇꯦ ꯏꯍꯩ ꯏꯁꯤꯡ ꯇꯝꯕꯗꯒꯤꯅ ꯑꯩꯒꯤ ꯁꯦꯠꯄ ꯆꯥꯕ ꯑꯩꯒꯤ ꯏꯅꯤꯡ ꯇꯧꯗꯨꯅ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯂꯣꯏꯅ ꯊꯨꯡꯍꯟꯕꯤꯔꯦ ꯄꯥꯕꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯤꯃꯇꯪꯒ ꯊꯨꯡꯍꯟꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯂꯣꯏꯅ ꯌꯥꯖꯒꯅꯤ ꯄꯥꯕꯨꯡ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ ꯄꯥꯕꯨꯡ ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ ꯆꯠꯀꯅꯤ ꯑꯩ ꯆꯠꯀꯅꯤ ꯏꯁꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯑꯩꯅ ꯍꯥꯏꯒꯅꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯏꯃꯧ ꯑꯣꯏꯔꯕꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯔꯕ ꯏꯁꯨ ꯑꯣꯏꯔꯕꯁꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ ꯄꯥꯔꯤꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥ ꯍꯥꯏ ꯔꯕꯤꯟꯗ꯭ꯔ ꯈꯥꯇꯣꯟ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯠꯇꯅ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏꯒ ꯑꯃꯨꯛꯇꯪ ꯈꯟꯅꯁꯤ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯁꯣꯏꯔꯕꯗꯤ ꯌꯥꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯌꯥꯅꯤꯡꯉꯛꯇꯕ ꯌꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯍꯥꯏꯔꯒ ꯌꯦꯡꯁꯤꯒꯦ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯈꯥꯇꯣꯟ ꯍꯣꯏꯅ ꯁꯤꯟꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯥꯇꯣꯟ ꯑꯩꯈꯣꯏ ꯀꯔꯤꯅ ꯂꯃꯟꯁꯤꯡꯒꯅꯤ ꯈꯥꯇꯣꯟ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯅꯦ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯌꯥꯔꯛꯏ ꯑꯃꯁꯨꯡ ꯌꯥꯔꯛꯇꯦ ꯍꯥꯏꯕꯗꯨ ꯃꯗꯨꯅꯤꯅꯦ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯆꯥ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯕ ꯍꯥꯏꯅꯔꯁꯨ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯇꯥꯕꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯊꯋꯥꯏ ꯄꯨꯟꯁꯤ ꯃꯥꯡꯒꯦ ꯇꯧꯕꯗ ꯏꯆꯥꯅ ꯑꯩꯕꯨ ꯀꯜꯂꯛꯈꯤꯕꯅꯤꯗꯅ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯂꯣꯀꯦꯟ ꯌꯥꯔꯦ ꯑꯩꯅꯦ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯉꯣꯟꯗ ꯈꯟꯗꯦ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯕꯨ ꯅꯨꯡꯁꯤ ꯅꯃꯥꯟꯅꯕꯒꯤ ꯊꯝꯂꯝꯕ ꯈꯨꯗꯝ ꯑꯗꯨ ꯃꯥꯡꯍꯟꯅꯤꯡꯗꯦ ꯔꯦꯕꯤꯀꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯗꯨꯒ ꯔꯕꯤꯟꯗ꯭ꯔꯒꯤ ꯁꯥꯒꯩꯗ ꯑꯃꯨꯛ ꯈꯥꯇꯣꯟ ꯌꯥꯃꯣꯡ अरे यामों करीनो तौरीदो नखोनेन तौरीदुगे लोक थुंगिने थरोय खरा चासलुरु करीनो खोनेन थोंग तानिंगिद्रेदुको यामो खोंजे सुंगा यागिद्रे पूरा फेल होरे हदक्तिने करीनो कोविड छु करीनो मसिंग हेंगलबुदि हुजिबो 104 योग्रे हायेंगाजी चामादि दुम इराय लाइना दुम हेलन येंगोरबा टेस्ट तौरोरबा अदुम कोविड गाक्तंग आरे माले अस यामो खंगदेदा नावाइगी कोविड तौरगने मी पुनबे यादे खोते गाना तौबदो पुथिनगा थिंगजलपदो मदुनो फरगदर खाली
ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯃꯁꯤꯗ ꯂꯧ ꯎꯕꯗꯕꯨ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯑꯦ ꯑꯗꯨꯒ ꯃꯁꯤꯗ ꯁꯨꯡꯀꯥꯞ ꯀꯥꯞꯇꯕ ꯃꯐꯝꯗꯁꯨ ꯄꯥꯜꯂ ꯁꯤꯔꯦ ꯃꯦꯟ ꯃꯥꯟ ꯇꯥꯗꯦꯗꯤ ꯑꯃꯨꯛ ꯃꯦꯟ ꯃꯥꯟ ꯇꯥꯗꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯔꯕꯖꯥꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯚꯤꯗ ꯅꯥꯔꯤꯕꯅꯦ ꯇꯧꯔꯤꯁꯤꯡꯁꯤ ꯗꯣꯛꯇꯔꯒꯤ ꯀꯔꯤꯅꯣ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯝꯅ ꯀꯟꯕ ꯀꯣꯚꯤꯗ ꯅꯠꯇꯦ ꯍꯥꯏꯔꯤ ꯈꯔ ꯈꯔ ꯌꯨꯝꯗꯒ ꯑꯗꯨꯝ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯒ ꯇꯧꯔꯀꯥꯟꯗ ꯏꯔꯥꯏ ꯂꯥꯏꯅꯒ ꯑꯗꯨꯝ ꯐꯕ ꯖꯥꯠꯇꯨꯅꯤ ꯍꯥꯏꯔꯤ ꯌꯥꯃꯣ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯅꯥꯔꯤꯅꯦꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯍꯣꯜ ꯑꯃꯗꯒ ꯃꯌꯥꯝ ꯄꯨꯂꯞ ꯂꯩꯁꯜꯂꯒ ꯎꯇꯤ ꯈꯔ ꯆꯥꯔ ꯌꯦꯟ ꯊꯣꯡꯕ ꯈꯔ ꯆꯥ ꯆꯒꯦꯝꯄꯣꯝꯕ ꯈꯔ ꯆꯥ ꯑꯗꯨꯒ ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅ ꯂꯨꯗꯣ ꯈꯔ ꯁꯥꯟꯅ ꯍꯧꯁꯤ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯄꯪꯂꯥꯛꯇ ꯂꯥꯛꯈꯤꯕ ꯑꯗꯨꯗꯤ ꯄꯤꯛꯅꯤꯛꯀꯤ ꯀꯣꯔꯣꯅꯥ ꯈꯨꯅꯥꯗꯣ ꯑꯗꯨ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯒꯨꯝꯕ ꯚꯦꯔꯤꯌꯟ ꯑꯃ ꯅꯠꯇꯦꯅ ꯍꯥꯏꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯥꯏꯁꯤꯌꯨꯗꯒ ꯂꯩꯔꯒ ꯁꯤꯒꯦꯒ ꯇꯧꯔꯨꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯅꯠꯇꯕꯖꯥꯠꯅꯤ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤꯗ ꯌꯥꯃꯣ ꯀꯣꯔꯣꯅꯥꯁꯦ ꯑꯇꯩꯗꯤ ꯈꯪꯗꯕ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯍꯦꯛ ꯇꯧꯕꯒ ꯆꯤꯡꯗ ꯍꯦꯛ ꯂꯥꯛꯄꯒ ꯃꯤꯉꯣꯟꯗ ꯍꯦꯛ ꯍꯥꯠꯀꯦ ꯇꯧꯔꯒ ꯃꯗꯨꯒꯤ ꯃꯤꯗꯨꯅ ꯈꯟꯗꯅ ꯀꯣꯔꯣꯅꯥꯁꯤꯅ ꯃꯗꯨꯗ ꯚꯥꯏꯔꯁꯇꯨ ꯇꯛ ꯆꯪꯍꯜꯂꯒ ꯂꯣꯛ ꯀꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯪꯈꯣꯡꯗ ꯈꯣꯜꯂꯒ ꯊꯝꯃꯗꯤꯅꯦ ꯃꯗꯨ ꯐꯔꯗꯧꯖꯥꯠꯅꯤꯗ ꯃꯕꯨꯛ ꯐꯠꯇꯕ ꯖꯥꯠꯁꯤꯗ ꯂꯣꯏꯅ ꯅꯥꯍꯜꯂꯗꯤ ꯐꯗꯧꯕ ꯌꯥꯝ ꯂꯨꯔꯤꯕꯗꯤ ꯆꯤꯡꯗ ꯅꯥꯕꯩ ꯔꯤꯄꯣꯔꯠ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯤ ꯇꯦꯡꯅꯧꯄꯜꯗꯕꯨꯗꯤ ꯑꯃ ꯂꯥꯛꯑꯦ ꯆꯥꯟꯗꯦꯜꯗ 6 ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤꯗꯁꯨ ꯈꯔꯕꯨꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯤ ꯇꯃꯦꯡꯂꯣꯡꯗꯁꯨ ꯀꯦꯁ ꯈꯔꯗꯤ ꯂꯥꯛꯑꯦ ꯆꯤꯡꯗ ꯅꯥꯗꯦꯕꯗꯤ ꯌꯥꯄꯣꯟꯇꯦꯀꯣ ꯑꯁ ꯌꯥꯃꯣ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒ ꯀꯥꯡꯄꯣꯛꯄꯤꯒ ꯀꯩꯅꯣ ꯃꯣꯔꯦꯗ ꯅꯥꯏꯌꯦꯕ ꯇꯥꯗ꯭ꯔꯤꯁꯤꯅꯤꯗꯤ ꯌꯥꯃꯣ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯃꯐꯝꯗꯨꯗ ꯇꯦꯁ ꯇꯧꯗꯕꯩ ꯑꯣꯏꯔꯝꯁꯨ ꯌꯥꯏꯗꯤ ꯇꯦꯁ ꯇꯧꯔꯗꯤ ꯚꯥꯔꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯑꯩꯁꯨ ꯈꯪꯄꯣꯟꯇꯦ ꯑꯁ ꯌꯥꯃꯣ ꯇꯧꯕꯗꯤ ꯅꯍꯥꯟꯋꯥꯏ ꯀꯣꯚꯤꯗ ꯅꯥꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯐꯅꯌꯥꯝ ꯅꯥꯈꯤꯕꯅꯤꯗ ꯌꯥꯃꯣ ꯑꯗꯨꯅꯤꯅꯦ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯁꯤꯅ ꯀꯔꯤꯅꯣ ꯀꯣꯚꯤꯗ ꯀꯥꯏꯗꯨ ꯃꯦꯟꯃꯟ ꯇꯥꯔꯣꯏꯗꯣꯔꯤꯕꯁꯤꯅꯤꯅꯦ ꯑꯁ ꯌꯥꯃꯣ ꯑꯃ ꯇꯧꯔꯦ ꯀꯣꯚꯤꯗꯁꯤ ꯈꯪꯀꯟ ꯀꯜꯂꯗꯤ ꯂꯥꯟꯒꯁꯤ ꯈꯥꯡꯇꯣꯛꯈꯤꯅꯤꯀꯣ ꯅꯨꯡꯁꯤꯅꯗ꯭ꯔꯤꯁꯤꯡꯁꯨ ꯎꯄꯥꯏ ꯂꯩꯄꯣꯟꯗꯦ ꯃꯗꯩꯗꯤ ꯀꯣꯚꯤꯗ ꯑꯃꯁꯤꯗꯩꯗꯤ ꯀꯔꯤꯅꯣ ꯂꯥꯟ ꯈꯥꯝꯒꯦꯅ ꯂꯥꯛꯑꯕ꯭ꯔꯥ ꯈꯪꯗꯦꯗ ꯁꯦꯟꯇꯔꯅ ꯂꯥꯟ ꯈꯥꯝꯗꯗꯅ ꯀꯣꯚꯤꯗ ꯑꯣꯏꯅ ꯂꯥꯟ ꯈꯥꯝꯕ ꯂꯥꯛꯑꯕ꯭रा ꯈꯪꯗꯦꯗ ꯂꯨꯔꯤꯗꯤ ꯑꯃꯣ ꯃꯣꯏꯒꯤ ꯃꯤꯆꯪ ꯆꯪꯒꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯪꯅꯥꯗ ꯅꯥꯔꯕ ꯈꯪꯗꯦ ꯏꯝꯐꯥꯜ ꯏꯁꯀ ꯋꯦꯁꯀꯤꯁꯤꯅ ꯀꯔꯤꯅꯣ ꯄꯪꯅꯥꯗ ꯅꯥꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯧꯕꯥꯜ ꯂꯣꯝꯗꯁꯨ ꯑꯃꯈꯛ ꯅꯥꯔꯦ ꯑꯁ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯇꯩꯁꯤꯅ ꯄꯪꯅꯥꯗ ꯏꯝꯐꯥꯜ ꯏꯁꯀ ꯋꯦꯁꯀꯤꯅ ꯏꯁꯤꯡ ꯆꯥꯎꯔꯦ ꯑꯁꯣꯝꯗ ꯆꯥꯎꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯁ ꯈꯪꯗ꯭ꯔꯦꯗꯤ ꯑꯃꯨꯛ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤꯗꯤ ꯏꯁꯀ ꯋꯦꯁꯀꯗꯤ ꯀꯩꯅꯣ ꯅꯣꯡ ꯀꯟ ꯆꯨꯔꯤꯕꯗꯨ ꯇꯨꯔꯦꯟ ꯏꯃꯥꯏ ꯍꯦꯟꯒꯠꯇꯦꯅꯦ ꯊꯧꯕꯥꯜꯂꯣꯝꯗ ꯀꯩꯅꯣ ꯂꯧꯕꯨꯛ ꯌꯥꯝ ꯊꯨꯝꯗꯣꯔꯤ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯤ ꯇꯥꯗꯣꯏꯅꯤ ꯊꯧꯕꯥꯜꯂꯣꯝꯗꯒ ꯑꯃꯨꯛ ꯊꯨꯝꯈ꯭ꯔꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯌꯥꯏ ꯂꯝꯕꯤ ꯁꯣꯝ ꯁꯥꯏꯗꯒ ꯑꯃꯨꯛ ꯊꯨꯝꯃꯕ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯑꯁꯣꯝ ꯕꯤꯁꯅꯨꯄꯨꯔꯗꯒ ꯑꯃꯨꯛ ꯊꯨꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯧ ꯄꯥꯜꯂꯛꯀꯗꯧꯔꯤ ꯃꯐꯝꯗꯨꯗ ꯊꯨꯝꯖꯜꯂꯛꯑꯗꯤ ꯐꯖꯔꯅꯤ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛꯇꯦ ꯑꯗꯒꯤꯗꯤ ꯄꯨꯔꯥ ꯑꯔꯣꯏꯕꯤ ꯇꯥꯔꯅꯤ ꯄꯥꯟꯕꯁꯨ ꯃꯌꯥꯡꯅ ꯄꯥꯜꯂꯦ ꯂꯣꯏꯔꯦ ꯅꯍꯥꯟꯋꯥꯏꯅꯦ ꯌꯥꯃꯣ ꯂꯤꯂꯥꯗꯒ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯦ ꯃꯌꯥꯡꯅ ꯑꯣꯏꯕꯗꯣ ꯑꯁ ꯑꯣꯖꯥ ꯗꯤꯅꯦꯁ ꯇꯣꯡꯕ꯭ꯔꯝꯒꯤ ꯃꯥꯒꯤ ꯂꯤꯂꯥꯗ ꯇꯧꯕꯗꯣ ꯍꯣꯏꯅꯦ ꯑꯗꯨ ꯌꯥꯃꯣ ꯍꯧꯖꯤꯛꯁꯤ ꯂꯣꯏꯅ ꯄꯥꯜꯂꯦ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯪꯉꯤ ꯃꯌꯥꯡ ꯒꯕꯔꯅꯔ ꯐꯪꯉꯤ ꯃꯌꯥꯡ DGP ꯐꯪꯉꯤ ꯃꯌꯥꯡ ꯑꯁ ꯆꯤꯞ ꯑꯦꯗꯚꯥꯏꯖꯔ ꯐꯪꯉꯤ ꯃꯌꯥꯡ ꯑꯁ ꯁꯣꯏꯗ ꯃꯔꯋꯥꯔꯤ ꯇꯧꯔꯤꯕ ꯄꯣꯠ ꯆꯩ ꯌꯣꯜꯂꯤꯁꯤꯁꯨ ꯃꯌꯥꯡ ꯃꯌꯥꯡꯕꯨ ꯁꯤꯗꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯌꯥꯃꯣ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯡ ꯂꯣꯏ ꯄꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯃꯤꯡꯇꯒꯤꯕꯨ ꯑꯣꯏꯔꯦꯗꯦ ꯑꯗꯨꯗꯩ ꯃꯌꯥꯡꯒꯤ ꯋꯥꯗꯤ ꯁꯤꯐꯥꯏꯁꯨ ꯃꯌꯥꯡꯅꯤ ꯀꯩꯅꯣ ꯑꯁ ꯈꯪꯉꯦꯅ ꯑꯗꯨꯕꯨꯗꯤ ꯁꯤꯐꯥꯏꯁꯨ CRPFꯁꯨ ꯃꯌꯥꯡ ꯑꯗꯒꯤꯗꯤ ꯀꯔꯤꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯁ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯃꯌꯥꯡ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯡꯗꯨꯁꯨ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯃꯌꯥꯡ ꯑꯗꯒꯤ ꯃꯣꯏ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ ꯑꯗꯨ ꯑꯗꯥ ꯐꯣꯔꯁ ꯑꯗꯨꯁꯨ ꯃꯌꯥꯡ ꯌꯥꯃꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯌꯥꯃꯣ ꯃꯣꯏꯒꯤ ꯆꯩ ꯑꯁꯥꯡ ꯄꯥꯏꯕꯤꯗꯣ ꯃꯔꯥꯏꯕꯛꯇ ꯕꯤꯟꯗꯤꯒ ꯅꯝꯃꯒ ꯃꯌꯥꯡ ꯅꯨꯄꯤ ꯁꯣꯟꯇꯛ ꯐꯨꯛꯅ ꯀꯥꯝꯃꯗ 3-4 ꯇꯨꯗꯧ ꯃꯥꯟꯕꯁꯤꯡꯗꯨꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯀꯔꯤꯅꯣ ꯅꯣꯡꯃꯩꯒꯥꯏꯗꯨ ꯄꯥꯏꯔꯒ ꯂꯥꯛꯏꯗꯨꯕꯨ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯑꯝꯃꯒ ꯊꯕꯛꯅꯤ ꯀꯥꯏꯅ ꯃꯅꯤꯄꯨꯔꯁꯤ ꯇꯥ ꯂꯩꯔꯤꯗꯨꯕꯨ ꯈꯥꯡ ꯇꯨꯄꯤꯒ ꯎꯞꯁꯟꯗꯅ ꯈꯥꯡ ꯇꯨꯄꯤꯗꯣ ꯂꯧꯊꯣꯛꯄꯗ ꯁꯝꯒ ꯑꯝꯇ ꯍꯧꯔꯝꯗꯧ ꯃꯥꯟꯗꯦ ꯑꯁ ꯌꯥꯃꯣ ꯇꯤꯜꯍꯧ ꯃꯅꯝ ꯋꯥ ꯅꯝꯃꯒ ꯃꯗꯩ ꯅꯣꯡꯃꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯏꯟꯅꯅꯤ ꯁꯤꯗꯩꯗ ꯉꯥꯛꯅꯅꯦꯅ ꯊꯧꯅꯥ ꯐꯪ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯂꯥꯛ inbada moidu goro chatline as yamu pura aroi di gole baksin tawri yamu adai madu wadu hai kande adugma forcing do koi lamdam sidi leiriba thongna pharba imai ben singsi platon ahumari dam khanjan garabdi thongna phabi singduna muk sipai gi dress tu selaga mu onsa laga koi mera paibi gi muk thana rakta rabdi landi pura aroi bi oi dorib jani de taseng na hairabdi panadum yeng nungai ni thok tabdi oisino as yamo adu kwa na tabam su leiri yamu karino tori sibo sidaida gari thenjanarasu maitai ga pangan ga chumna leirak ta khanarasu maitai ga pangan ga facebook hangtorasu maitai ga pangan karino yamuk tori sibo yengning dam na sire taning dam sire ka dorge yamo masida bu karino siguma irang ji tholak tringai sidadi nati maduda kanana kari harino da tap id du yenga ga mogi army gari do mapot amani dang cha laga ahum mari dang maitai gi so ahum mari asong gi so ahum mari tak phagalaga mathun du chaina cha
amtang kaladi asya mo madu pupay pagadaba Editai, nang nairib do chumdi chumibjan. Ayeng karino sidagi khana chaina ba tholo hana sunna ba thokchalo net thinge her kadurim. Net thingdok sarupudi hujing net to siran turan ngang nibsingdo. Maming di amto be siran turan photo ga di madai de nupa de nupi hapchali. Nupi de nupa hapchali Myanmar nam tadi. Madigi de ID do ngang ning do ngang. Amana mangange amana mo amagi nungai ro do wanga. Amana mo amagi nungai ro do wanga. Khana bai du di nupi ngu nupam khanab chadum thoim ne. Tasing na harap di thoy du mayang ay bliti may tay bliti pangan na bliti. Nati sila sing adu ada how tam nung mana to hay na ba ima thok tam na tiyo. Amarom do ere may magi emotion na si loy lay tam. Machimanaw khanab da su ahandu ga atomo khanab kanda. Ahandu na su atom na nungay ta na madum harim. Atomo do na sumu ahandu gi nungay ta madum harim ne. Masini khanab ay si. Adu bu karino masida amaga nungay na drasu. May tay adu tawri pangan na adu tawri ay na dom da sumputong na blay rab di sungay yaro. Ayeng masidagi sumpagi makoy karana irang hauragaba. Maralay jadaba thawai kaya marumda mangata tholokadon. Kodang dadi ihe haraga mang lore kandaba. Si kari sa pukare ko garawi do tawdurim ni asya mo pura aroy binit aduni tiga mo ay na hajaning idi karino hojik si cham na khana badu su nati cham na maralay bido lali ba mido madu dum da di pihan galore mayam changa ga khoi mayam changa phara di piru ya mana tro madu pangan oisino maitai oisino aduga tokpham tokbudi aina tawgoda thabak tu dane seran toran madai da phareng turing tawhun bahuna di masin mi phara ga club ta pi bai gumba mi phara ga madu mai to bahuna di ba ai ledi se ai simonung da cha tawun gidam khara mana karino huran ma phare hato oroje Adanini tauri tabakse ama ore uran bai sidi phabdi sunglai lek ponte maitai oigera pangan oigera uran bai si matam chana madu khoina tap pharaga police ta piraga dum cherak to pinum honaga dam madad mob reaching mob justice tawraga madu de shibana ba yoruk taraga di kang lupta hekta manadra banina manada bagini haidane hekta la nekta longno bisi bari yaurim ne asa adu da dini yamo sa thok do bje swai laure ne karino khangdrin madigi moina seran toran toksalo thok khana sene bo horo nati kanglup ani makta asi na loi yaugane ba puna maksi kanagi mangjabano ba mase mamang da su thoki ba thok dok khoi ningsing na ba yara bane khanari ba ani du da khoi me ya pulap yokson du sibu karino me nati maiteng ngo khana ba di awang le kai ga makha le kai khana re thang pai de yana bra ba madagi di kanglup khidang manadra ga as moina adu da du halore aduna du halore yamna section ningai uri ko yamo aduna ta dine tamthibane yamna tohai da ba tahi da ba choi tholakani ko phagi ne masidigi hayeng amu net ka je pung ting idana yamo adigi pung loi dori jani da pura aroi bini da nang junga si di phana seng wadi amngan na kondo di karino nang tharoi sa salo karino nang tori dum yamo covid lakpui gira khangde karino khangde hojik se mi khudi mone khon pangsi da si khon pangta ta lok pangthong du thungi ko yamo yam chaksinga da bari ko yamo mask ka du option ko chandana madagi rims ta ka di mask up ta di changma yaroi ga na tha horo bani as yamo khar section ba phare yemo ngasi noni ni sami chana na henkala go hojik pu yongone nawai 2019 da 20 da tawgi ba covid to madugi type tu hojik pu 2025 si de mu yongone hojik bo covid so hale ba tori se covid na haram do se I am back cinema haram do se as khangde lan kham lai ra kai no khangdre editai yare yamo yamuno toksenar ga noni da noi do ai loin khanga bani adu yamo kari numi thani san to mi do mtu unaru bari faida aiso nungsi bai da ma mtu unaru ge na tawni kari ba nungsi bai da mai ba natte da ai na haije se sum nungsi bai ne haije ba yamungna isan to mi ga paunari do nungsi bai na do aiso nungsi bai wari sanari ni editai Kaino premi nang na hari do karino as aisu khangdreda aisu ne wafam se tamge haiduna ne thoina laban nakoi gi pabunga nakoi imaga na mamito se smai chapu mu law ei lak pasida karino na khangdi aina bu nang pura ka thanga chatori bra khangdi tholi ba thodok sida ne aisu nungai pham chapum khangane ado lokin do thwai yam nungai ta dan madi mamang da so pari do lak pajan nungai ta na magi manak ta phammaga karino yam tawrami adudagi wakhan sum khanmadagi ma haingam tawngam da ba aduga tabakasida mahapu karigo makhardi tawro haibagi ingit ma mangoda pirabani khalli sin as madugi wado ai yabangam no matok karam no madu oibe yaro khangi oibe yaro haibadi khangi adu natrabadi nang kari lambi lerigi angang adu kannanabagi nangi lambi atopa kari lege ba ai lambi hairabati taibang thadok tuna chatkiba yare to madugi wado to
ꯅꯍꯥꯛꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯄꯥꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯅꯪ ꯀꯟꯅꯤꯡꯗ꯭ꯔꯣ ꯅꯪ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪ ꯀꯟꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯝꯕꯤꯗꯨ ꯅꯪ ꯈꯜꯂꯣꯅꯦ ꯅꯨꯄꯥ ꯑꯃ ꯅꯪ ꯊꯤꯔꯣ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯃ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯑꯩ ꯊꯥ 5 ꯁꯨꯔꯕ ꯏꯆꯥ ꯑꯃ ꯄꯨꯛꯇ ꯌꯥꯎꯔꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯑꯩꯕꯨ ꯀꯣꯟꯁꯤꯟꯕ ꯉꯝꯒꯗꯕ ꯏꯄꯨꯔꯣꯏꯕ ꯑꯃ ꯄꯥꯝꯖꯩ ꯑꯩꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯃꯥꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯗꯥꯏꯇ ꯂꯧꯕꯤꯕ ꯈꯕꯔꯗ ꯍꯥꯞꯄꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯑꯩꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯤꯔꯒꯦꯅꯤ ꯅꯪꯒꯤ ꯐꯣꯇꯣꯗꯨ ꯊꯥꯒꯠꯂꯒ ꯍꯪꯉꯁꯤꯔꯕ ꯅꯨꯄꯥ ꯊꯤꯁꯤꯔꯕ ꯀꯔꯤꯅꯣ ꯄ꯭ꯔꯦꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯥ ꯑꯁꯤ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯅꯅꯦ 마기 에그리멘 아마카 마네 이네시 하리바 세 에그리멘 누기 코피도 세 앵고나 포레토 용시 마나 하리세 에이 파토르 키용코 시데드네 하잉 낭네 야라 칸다 코트 기네 우킬레마 토르가네 에피디비 토르 파자나 이네시신 두 시다 한마다 마나 하이시 낭가 마가 마밍트기 오이나 마타이 마나오 오이나 로홍바 낭수 낭기 동안 마카하마다 아두가 마수 마기 동안 마카하마다 숨나데기 미야망다 마타이 마나오니 하이베도 मधु खक्तगी मरी दो लेना अदुगा अतोपा असेंग मते मनाव मगे लेना मरी लेना दब अदुगा अंगांग असिबु मी ओइना बसेम करिगुम मतमदा नाहकना पेंद्रबदि महाकपु डाइवोर्स तोरमलगा अंगांग अदुना पारिगी मुंग मनुंगदा सिनखि नत्रगा अंगांग अदु नंगना मी ओइना योगपा मधुदा चंगबा सेनफम पुनमक महाकना पीबा अदुगा नखोइनी युम पाला मतुंगदा नखोइनीगी ओइबा अंगांग लेतबा मधुबु ओइबा यागद्रा माकिसु माकी इमुंग मखोइगी पाबुंगना करी हाइगन ओइबेमा मखोइगी पाबुंगदो नहान करी मते यारुद्रबन असोमदसुने तमचौदो लाक्तनने वाफम सिदा गिरी गिरी तकपा याव वाफम सि तमचौदा लोकेना लोइना हाइरबजान अदुदगिदी मखोइगिदी लंबी लेत्रबनिना अंगांग अदु कनिंगबनि तसेंगना हाइरबदा पारिसु ताइबंग थादोक्तुना चटखरबनिना पारिना थमजरमबा अंगांग अदुदी मखोइ हिंगनबा पाम अदुगा नंगबसु कनबा पाम मखोइगिदी मधु नतना तो पोपाय मलेति वाफम से लोकेना हुदोबदगी तमसौदो मखोइगी पाबुंग गिरी 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 ताबजान अहानबददी मखोइ पाबुंगना सुंगा याबजान नाते ममै थंगददी लोकेंगा नंगनरेदना लोकेना मपागी पुंसिदो कलखिबनी हंदक थोकिबा थौदोबदुदा मांगना पुलिस पोरमद्रबदी मागी मपादो सिरमलनी हाइबजान नोक्सुनुए ममै थंगदा मपादो यारे अदो नखोइ पाबुंगदा लागा वाफम से हौदोकदोरिबन नखोइ पाबुंगनी यारक्तरगना करिनो खंगति अदुदा मुक नखोइ पाबुंगनी यारगना नंग अमुक याद्रगदी हाइदना आई अमुक लागा वाफम से नंगोदा हाइबा लाक्लिबन नंग मुना खलो सिनतना नंग अतोप्पा लेथ्रे नंग अतोप्पा नुपा अमदा युम पानखिबा नत्रगना खोइगी इमा पाबुंगनी सिलगा अंगांग अदु नमदना लौथोख्रगा मखोइनि सिनबा नुपा अमदा नंग लुहोंख्रबदी नंग खंदनियो अंगांग अदु सुमांगन अदुगा अतोप्पा लमलानबा कना अमगी लोइनबी ओइरन अदुगा नंगी पुंसीदा अतोप्पा अंगांगसु लाक्लगन अदुगी पुंसी महिंगदुदि हिंगे हाइब्रा अदु हिंगे हाइरगना अंगांगदु मांगखिबा ताबन अदुगा पुनुमक्सी थोलकदोबसिंग अदु नंगना थिंगनजबा ताबन प्रेमी आई मदु याबा ngमोय इमा पाबुंगना मदु माइना सिलसु आई मदुदि खक याबा ngमलोय नंगना याबा ngमलोय हाइरगा कैदोदोरिगे हजिकि मपानदा लेखिबा डॉक्टर दु हजिक लानी नत्रा अदुदगिदि क्लिनिक ता नंग पुरनी अदुदगिदि अंगांग तो लौथोख्रनी अंगांग लौथोबनिना नंग युमदा लेरनीदना अदगिदि नंगी पुंसीबु कनबिगे हाइदुना अतोप्पा लोहोंगनबा नुपादि कैसु लाव नंगी अदुगी फिबमदुदा लोकेना नंगबु लौसिनगे हाइबदि हाइबा नथि लोकेना हाइबदि नंगना करिगुंबा यानिंगद्रबदि हाइबन अदुबु वाफम अमतंगदि करिनो करि वाफम असि नंगना नुंगाइरोय हाइबगी महाकना माना पारिबु नुंसिबै पुनमक्का थोके हाइबन अदुबु करिगुंबा नंगना मु करिगुंबा यारबदि नखोइनी पुंसी सुपा मतै मनाव मो ओइना लेबा अदुगा मदुगी मखा तारकपदा नखोइनीगी ओइबा अंगांग उनरबदि हेना मखोइगी पाबुंगनासु हरावगन आइगी वादिने अंगांग अदुगी पुंसीदु कनगे हाइबदि लंबी असिनतना अतोप्पा लंबी मता लेथ्रे अदु नत्रगा नंगना फनै खलगना फेसबुक ता थागलो सोशल मीडिया ता थागलो खबर दा हापो नुपा को अंगांग अदुगी पुंसीबु कनगदबा लेरबदिने नंगना पामदो दुम तौ अदुगने नंगी तौफम खंद्रगा नंगना थंदा सिगने हाइबा वाफमदो मधु दंगी तौगन प्रेमी करिनो हजिक अइना तौगदोरिबसु मांगदसु ला तुंगदसु ते करिनो अइनो हजिक थांगदोरिबा खोंगसि
오이베마 아이나 하리바시데나 퍼블레르 로이에 낭나 누가이트라게 에그리멘도 떠오로 파리기 마마나바니 마마나바두데 낭 레이바 ngamoina khalagana marup amu oina si migi mamang matai manau mo oina leba angang asigi punchi kalom matungda nangna mungna pamda halage jo halo tawbode dine punamakse nungsibaida makka thoriben migi punchi dudi manghogodoriben ai sagi ujaba khragi damak aina muk lokengi punchi bo manganba aina matau karamna madubo aina matau karamna aigi diwadi khangdre khalo sinatana topa lambi di leitri lambi ste gena phaba topa lambi leragana aingonda hairo akhoi su lambi do kari lege du yengageba khanara seba khangdre karino aina togodori si premi oi be mai na haris te gena phaba lero roye agreement do sign tonaragane yana da honaba amarom da no khoi ma pabungna yabaduni ai mama taribra tazare मचानुपीगा प्रेमीगा सानरिबो वारिदुना करी वारिनो खंगदे लागाने सुरु हेते ngangne ai lagana warido chap hekta lepi kari do bolai no khangti hayeng ne soikrang khokhargane ai ngonda amung taina birakani ko moi babung sodum oridoni ai kari wari no aibudu nang sukhang no bohna gadabani ne maha mama nabi mahak phatabi madinati adubu hojik oriba phibam sidadi luna tinaba mama nabi orabasune imung masih changlak pai pamde nakhoi na su hek changlak paduda matam khara di lap thong na badu nakhoi na su wari khara khara sa natragane ai khoi na tawri thabak asida makhoi su khara yaukshan mane he na phai haidan nang na wari watai du khara tawne ngamjaroi da moi babu kadai de gino na cha no pi phawda ngang na ba ngamdar kan sida mi gi macha da ina kari haidori ge moi babu na mala pa ka du da kaino ko haibiu da ai ni ngang si tawne नचानुपीसे फत्तनुंगदा थोकपा याबा नाथि अखोइनि यं मही मसिंग तमहन मातिक चाबा मी मोहेलगा मिमांग असिदा सोमनबा थबक नतर तौरिबसे फत्तनुंगदा थोकलबदी योन आई वाइदे अयेंग आक्सित लेरबदी डॉक्टर दु सोइदने यौरान आई डॉक्टर दु हेक लाकपगा नचानुपीसे पुरुगा चटकदबनि मदु नतन खोइगि लंबी लेतेको मोइ पाबु हौजिकानसिबु नचानुपीगि फिबमसिबु खबरदागा हापगा मपुरोइबा मथिबदा ai madubu kanana yagadorigine leipa kungjau thendna mina nachanupi maram na ngangnari besingse nang nanadu tadro nanadu tadra hebani nangbo adubudi tai moi phawu karino tokpham lafung khangdraba nachanupi gi phibam sida mabu hayeng kanana mu ai kanana mu haiba leiti lobi dragana ai khoina mari mata thiraga ai khoi gi marum pang thiraga piba tabani lauge haiba kokthong ma leidi hojik leiriba phibam asidane angang asi yoholakanu adu oirabadi imo oijage haibasu aingoda kokthong ma hairagibani haukrabadi haukre soikrabadi soikre hojik makha tarakbadadi aikoina haiba indaba sungya yadabani aduna mikup nahum singna na chanu senerga leiwona ina haribasi khangedna aina haiba ilamnabadi mashi thokloidaba nangnadi matam madura pari haibadu phai haidaina kadai deginoda phai haibadudi phai haitabani gaino maran mathumla kokthong ama lei makhoigi school oina tawdra mayam aduna hangliba maran mathum leibagi natro mayumda chaba thakpa karim tawati mayam adusu mabu yamna luna tawban mayam aduna masanu aitena mapanda satholingeda mafam aduda mahaku sinaramagi wan laibak thiba thongdo odo mayam ada thokjagadaban adubu mayam ada thokadaba thongdo do mangonda thokibagi wan isa se amaromdabudi yamna lanjaba nati makhoini na soikiba khongthang adugidama makhoini ngangnaba dum hona jaina adubu maraibakta tamkhidaba wan nang su thabak asida mapum moina loina mak yawjani ta sengna chai chaningai di nang su leibajan mama mapana ne se machabu maning tamanba hena maning makha tamanbadu digi asigumba phattaba thongdok singa si thoebase haugalaliba singna ne khangba yamna phai adubu moi pabung aikhoida loina phattaba thokrakanda karibu tawrudoina kanadabu kari taudoino da masa masana ne loina khanjagadaban
ꯍꯧꯖꯤꯛꯄꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯅ ꯂꯩꯔꯕꯗꯨꯕꯨ ꯀꯔꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯏꯁꯥꯅ ꯀꯔꯝꯅ ꯈꯣꯡꯊꯥꯡ ꯊꯥꯡꯒꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯃꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯍꯧꯖꯤꯛ ꯈꯛꯇꯅ ꯋꯥꯔꯀꯥꯟꯁꯤꯗ ꯃꯄꯥ ꯐꯪꯉꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯩ ꯃꯆꯥꯅꯨꯄꯤ ꯐꯪꯉꯤ ꯑꯩꯉꯣꯟꯗ ꯏꯃꯨꯡ ꯑꯁꯤꯗꯅꯦ ꯑꯩ ꯂꯩꯕꯨ ꯂꯩꯖꯅꯤꯡꯗ꯭ꯔꯦꯗ ꯑꯩꯅꯦ ꯑꯩ ꯇꯧꯐꯝ ꯂꯥꯛꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯆꯩ ꯆꯥꯔꯛꯀꯅꯤꯀꯣ ꯆꯩ ꯆꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯃꯥꯅ ꯆꯥꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯆꯩ ꯆꯥꯔꯛꯀꯅꯤ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯅꯈꯣꯏ ꯇꯥꯒꯗꯕꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯅꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯅꯪ ꯃꯅꯥꯛꯇ ꯆꯪꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯊꯦꯝꯃꯨ ꯃꯄꯨꯡꯅꯤꯡ ꯑꯣꯜꯍꯜꯂꯨ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯃꯍꯥꯛ ꯅꯍꯥꯛꯅ ꯄꯣꯛꯂꯤꯕꯅꯤ ꯀꯔꯤꯒꯤ ꯅꯆꯥꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯒꯗꯧꯔꯤꯕꯒꯦ ꯃꯥꯅ ꯂꯩꯔꯒ ꯄꯨꯔꯒ ꯆꯠꯄ ꯅꯪꯕꯨ ꯌꯥꯕ꯭ꯔꯣ ꯅꯪꯒꯤ ꯅꯆꯥꯅꯦ ꯅꯪꯅ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯏꯆꯥꯅꯨꯄꯤꯅꯁꯨ ꯂꯣꯏ ꯍꯦꯜꯂꯤ ꯂꯣꯏꯅ ꯍꯩꯕ ꯍꯦꯜꯂꯤ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯝꯄꯨꯇꯔ ꯐꯣꯟ ꯅꯨꯡꯒꯥꯏꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯥꯏꯔꯨꯔꯒ ꯑꯗꯨꯒ ꯑꯗꯥꯒ ꯃꯤꯠꯀꯥꯁꯦ ꯄꯨꯡꯊꯛ ꯊꯛꯑꯦ ꯄꯨꯡꯊꯛ ꯍꯦꯛ ꯊꯛꯏ ꯃꯣꯏꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄꯗꯅꯦ ꯂꯥꯟꯅ ꯍꯥꯏꯕꯨꯔꯕꯁꯨ ꯆꯨꯝꯃꯕꯣꯏ ꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯥꯜꯂꯤꯁꯦ ꯃꯆꯥꯒ ꯃꯃꯥ ꯃꯄꯥꯒ ꯏꯔꯣꯏꯅꯅꯅꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯒ ꯆꯠꯍꯧꯗꯕ ꯃꯁꯤꯅ ꯃꯍꯦꯜꯂꯦꯁꯦ ꯈ꯭ꯋꯥꯏꯗꯒꯤꯅꯦ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯃꯃꯥ ꯃꯄꯥ ꯄꯨꯟꯅꯅꯦ ꯇꯨꯅ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤꯅꯦ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯇꯥꯕ ꯃꯃꯥ ꯃꯄꯥ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤꯗꯧ ꯂꯩ ꯅꯪꯁꯨ ꯉꯥꯎꯁꯟꯅꯔꯛꯄꯗꯨꯅ ꯅꯪꯒꯤ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯂꯧꯔꯤꯕ ꯀꯗꯥꯏꯗꯒꯤ ꯉꯥꯎꯁꯟꯅꯕꯅꯣꯗ ꯑꯩꯅ ꯀꯨꯏꯅ ꯈꯖꯤꯛꯇꯪ ꯂꯩꯖꯒꯦ ꯇꯧꯕꯗꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯁꯤꯗꯩꯗꯤ ꯏꯃꯥꯏ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯃ ꯊꯧꯔꯒ ꯌꯦꯅꯈꯥꯗꯁꯨ ꯇ꯭ꯔꯤꯡ ꯃꯄꯥꯗꯁꯨ ꯇ꯭ꯔꯤꯡ ꯊꯣꯡꯒꯥꯟꯗꯁꯨ ꯇ꯭ꯔꯤꯡ ꯇ꯭ꯔꯤꯡ ꯇꯧꯔꯒ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯐꯝꯒ ꯈꯪꯗꯦꯅꯦ ꯈꯨꯖꯨꯝ ꯍꯩꯗꯣꯛꯀꯦꯅ ꯆꯠꯄꯗꯨꯕꯨ ꯌꯦꯅꯈꯥꯗ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤꯅꯦ ꯈꯨꯊꯥꯡ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯋꯥꯗꯨ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯆꯥꯅꯨꯄꯤꯗꯨ ꯁꯦꯟꯅꯧ ꯗꯣꯛꯇꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡꯗꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯀꯅꯥꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯤꯁꯤꯕꯣ ꯀꯅꯥ ꯗꯣꯛꯇꯔꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯅꯦ ꯀꯅꯥꯅꯣꯅꯦ ꯁꯤꯕꯣ ꯈꯪꯗꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯅꯥꯅꯣꯅꯦ ꯃꯈꯣꯏ ꯑꯅꯤ ꯂꯩꯅ ꯀꯔꯤ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯀꯅꯥ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯀꯥꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯋꯥꯔꯤꯁꯤ ꯈꯖꯤꯛꯇꯪ ꯂꯨꯕ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯇꯧꯔꯦ ꯑꯩꯒꯤ ꯃꯤꯡ ꯚꯨꯄꯦꯟ ꯀꯧꯏ ꯏꯆꯥ ꯅꯨꯄꯥ ꯂꯣꯀꯦꯟ ꯀꯧꯕ ꯑꯃ ꯂꯩ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯅ ꯍꯧꯗꯣꯛꯑꯁꯤꯒꯦꯅꯦ ꯑꯩꯕꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯍꯥꯏꯕꯤꯌꯨ ꯐꯝꯕꯤꯌꯨ ꯁꯤꯗ ꯐꯝꯕꯤꯌꯨ ꯑꯃꯇ ꯍꯣꯏ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯃꯃꯤꯡ ꯔꯕꯤꯟꯗ꯭ꯔ ꯃꯥꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯔꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯄꯥꯔꯤꯒꯤ ꯃꯌꯥꯝꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯔꯤꯒꯤ ꯄꯨꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯅꯠꯇꯦ ꯄꯥꯔꯤꯒ ꯑꯩꯒꯤ ꯏꯆꯥꯒ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯌꯦꯡꯊꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯑꯩꯈꯣꯏꯕꯨ ꯅꯣꯛꯅꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯏ ꯑꯁꯤ ꯍꯪꯒꯠꯅ ꯌꯦꯡꯉꯒ ꯆꯠꯄ ꯉꯝꯗꯗꯅ ꯂꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯕు ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯍꯜꯂꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯀꯔꯤ ꯃꯔꯥꯜꯒꯤꯗꯃꯛ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯗꯃꯛ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯌꯥꯝꯕ ꯂꯥꯛꯂꯒ ꯃꯥꯡꯒꯣꯟꯗ ꯀꯥꯔꯒ ꯐꯝꯂꯒ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome.
하나는 다그처리 ngasi기 인스펙터 때에 따비리버싱 ngasi기 땅깍 따비르가 그리 바위버게 와리시 마리슈바 땅깍 농시바이 다그처리 미호이 차트렛 롬 라이프 텔레비바 하나는 다그처리 더러마슈바 농시비바 두가 탱바다 봉가마가 미닛 따라 콘다 산독자바 웅바로 마카이다 산독자바 ngomkidre 콘 따바나 마라모라가 콘지 카라 탱아가 목 ising asaba khara takpa hida ka muk toba stream mamuk toba mamuk toba adu khara faraka na muk torok pani na wari sana ba yade ba anyway thank you so much sagachari soidera ba dum tawjara ke mayam thenge na khalaga su ayukta dum tabigu adu ga mayam support tobiu mayam na tari ba makai sana jadani tabir na ba lerak traga di wari lep ki doini tok ki doini anyway sagachari 2020 degi ngasi phawba mayam na support tawduna lagli amo hore khondaba thank you so much ai amna nangjararo yam pajararo anena thagachari Babungshara Kumar thagachari anena Muzananda Kumar thagachari Sabir thank you so much aduga utom langlemi thagachari kari wa tholiga ba thagachari mamang da mukta ligidra wari ni singmo waris sir laisam radha thagachari nuksibe mari soba kaya ge matik phajara ba da bure thank you so much drubai togi dialogue aroibini social issue ni haitar ajik taunaris punari khonare hairobada nakandana pakna pa hita tanai mi se social media de horoga thodo wa thoksing da haitar anyway more covid masing hengalakpagi mi paiba Ranbir Wangkem thagachari Rina Hidam Sabir Konjeswari Devi Warita Fazai Tapire thagachari Rajan Wahengbam thagachari Wari Fazari Tapirokwa Sarat Charar Jayanta Kumar Wari Fawade Hania Letana Fazaki Inspector Tai Fishot Tapire Imamani Tombi Thangjamanjana thagachari Lalita Namerapam thagachari asigi wari untong fazakri thamoi se ning lawai dialogue ahu buda kapan mani hai tare mayam kapa kapta bai gi woni kapcha gi bani na thagachari madam registry takal changbam thagachari tangkak hani ale tana fazai amna sunungai je thagachari wari se loisana na bonar budangam bai wari se paring ne do masagi tayai go wari de loi banai de wari jail da changa ga amarna amuk kari muk torok doino wari makha dam lakini de fatalok sing kari torokini Bobona kari torokini Ramendra tongana thamki ba kam dorokpa kai dorokpa anyway amore duna action thrilling aktani hada kisina mok mokoina hatok pi graba hai badare kanana Roshan amadi Kumar hatok pi graba mara leitaba pari gi wari amuk lakpan thagachari indu waina thoibi ta kelambam ibeman nikthokong ringam beriam thagachari sarna tumba chaba khangna wari ta nungai ji thagachari ringam beriam hoi wari je dum i matam yam change hai tare aduna kok sagat pasu hai tai aduga hoi ai thabak leire lila leire hai redi wari se mok cha loisana badi mo honai ba adu engo da yam no wa no honai ba du aduna lila mak leita bani no ko ai su isagi kitang pothaba ading hak mok wari muk saba ko ading hak muk social media da muk changa kari daure kadai de paunu sisu yaw de ya de den ko de chaba thakpa everything adune bonai je tokna kano tawno hona ga jan anyway thank you so much thagachari aduga yawi ri basing musu aduga Sunil Tongbram Ishok thagachari bro kalen inga gi nungsa amadi nong khang mada wari marakasi dalebak ki matam girang sunin awabani madugi chaitheng chamana phange khoi jodum ko laloni tik ta pot sitabugum khoi jo khoina tawri business e dum down chatle me ama genly sa thagachari loken amadi mapa gi wakal se tangai fadaba sangsar ni ai okay aduni ladies e aduna wari ni nako aduna wari fazana hona pani hai tare makeup thokpada like tapire bire nong thomam thagachari thank you so much Gopal Singh
ꯈꯣꯟꯕꯨꯗꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯈꯪꯉꯤ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅꯅ ꯑꯃꯔꯥꯕꯇꯤ ꯗꯦꯕꯤ ꯚꯦꯔꯤ ꯚꯦꯔꯤ ꯏꯟꯇꯔꯦꯁꯇꯤꯡ ꯁ꯭ꯇꯣꯔꯤ ꯍꯔꯤꯄ꯭ꯔꯤꯌꯥ ꯀꯕꯔꯃꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯕꯤꯅꯣꯗꯤꯅꯤ ꯅꯨꯡꯁꯤꯕꯩ ꯃꯔꯤ ꯁꯨꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯐꯖꯩ ꯙ꯭ꯔꯨꯕ ꯏꯇꯣꯒꯤ ꯋꯥꯔꯤ ꯌꯦꯁ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯄꯖꯥꯠꯅꯤꯗ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯣꯡ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯅꯣꯡ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯩ ꯑꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯀꯥ ꯃꯅꯨꯡꯗ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯂꯩꯕ ꯃꯤ ꯍꯥꯏꯗꯣ ꯑꯩꯅꯦꯕ ꯇꯨꯝꯕꯗꯨꯁꯨ ꯉꯁꯥꯏꯒꯤ ꯑꯩ ꯀꯝꯄ꯭ꯌꯨꯇꯔ ꯀꯥ ꯃꯅꯨꯡ ꯑꯗꯨꯝ ꯇꯨꯝꯃꯦ ꯁꯥꯔꯕꯅꯤꯅ ꯀꯩꯗꯧꯒꯦꯕꯨ AC ꯊꯥꯖꯜꯂꯦ ACꯗꯨ ꯊꯥꯗ꯭ꯔꯗꯤ ꯀꯥꯅꯤꯅ ꯌꯥꯝ ꯁꯥꯏ ꯑꯗ AC ꯍꯥꯏꯁꯦ ꯁꯨꯝ ꯐꯕꯅꯗꯤ ꯅꯠꯇꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ AC ꯊꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩ ꯑꯗꯣ ACꯗ ꯁꯨꯝ ꯊꯥꯔꯗꯤ ACꯁꯤꯁꯨ ꯂꯣꯛ ꯊꯨꯡꯉꯛꯑꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯣꯟ ꯇꯥꯕꯒꯤ ꯃꯔꯝꯁꯦ ꯁꯨꯝ ꯅꯩꯅꯕ ꯀꯥꯟꯗ ꯌꯥꯝ ꯑꯆꯧꯕ ꯑꯃꯁꯨ ꯑꯣꯏꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯥ ꯃꯅꯨꯡꯁꯦ ꯊꯥꯗꯗꯤ ꯂꯩ ꯉꯝꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯥ ꯑꯃꯅꯤ ꯂꯩꯁꯦ AC ꯊꯥꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯉꯔꯥꯡ ꯅꯍꯥꯟ AC ꯑꯃ ꯌꯥꯗꯕꯗ ꯑꯁ ꯑꯉꯥꯡꯈꯩ ꯄ꯭ꯔꯣꯒꯥꯝ ꯇꯧꯕ ꯌꯥꯗꯅ AC ꯊꯥꯅ ꯐꯦꯟ ꯍꯨꯝꯃꯦꯕ ꯌꯥꯝ ꯕꯦꯔꯥꯅꯤ ꯑꯗꯨꯅ ꯐꯦꯟꯁꯤꯅ ꯈꯔ ꯑꯃꯨꯛ ꯐꯈ꯭ꯔꯦꯀꯣ ꯑꯗꯣ ꯀꯩꯒꯨꯝ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤꯗꯤ ꯃꯥꯏꯛꯇꯨ ꯂꯩꯕꯅꯤꯅ ꯃꯥꯏꯛꯇꯨꯗ ꯐꯦꯟ ꯍꯨꯝꯖꯤꯟꯕ ꯌꯥꯗꯦꯕ ꯐꯨꯅ ꯍꯨꯝꯃꯗꯤ ꯑꯃꯨꯛ ꯕꯦꯔꯥ ꯑꯣꯏꯌꯦꯕ ꯑꯗꯩ ACꯗꯨ ꯈꯔ ꯄꯤꯛꯅ ꯊꯥꯔꯒꯗꯤ ꯑꯃꯨꯛ ꯌꯥꯏꯑꯕ ꯑꯗꯨꯅ ꯊꯥꯔꯤꯗꯨꯅ ꯑꯃꯨꯛ ꯏꯁꯥꯗꯤ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨꯒ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯄꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯝ ꯑꯩ ꯈꯛꯇ ꯅꯠꯇꯦ AC ꯁꯤꯖꯤꯟꯅꯕ ꯃꯌꯥꯝꯅ ꯑꯗꯨꯝ AC ꯁꯤꯖꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯝ ꯍꯔꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯝ ꯈꯔ ꯂꯩꯔꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯉꯣꯟꯗꯗꯤ ꯅꯤꯡꯊꯝꯊꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯦ ꯅꯤꯡꯊꯝꯊꯥꯗꯤ ꯂꯨꯝꯕꯨ ꯁꯥ ꯂꯩ ACꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯏꯪꯕ ꯈꯣꯡ ꯏꯪꯁꯤꯜꯂꯒꯗꯤ ꯈꯣꯡ ꯏꯪꯕꯗꯨꯅ ꯑꯃꯨꯛ ꯐꯩ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯑꯃꯅ ꯈꯣꯡꯗ ꯌꯦꯠꯁꯜꯂꯒ ꯐꯝꯃꯒ ꯍꯦꯠꯐꯣꯟ ꯎꯞꯁꯜꯂꯒ ꯂꯤꯂꯥꯗꯨ ꯁꯥꯟꯅꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯟꯗꯅ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯁꯔꯠꯀꯨꯃꯥꯔ ꯍꯣꯏ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯆꯠꯅꯗꯕꯁꯤ ꯆꯠꯅꯕ ꯌꯥꯎꯏ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯌꯥꯎꯏ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯗꯤ ꯆꯠꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯉꯧꯕꯤ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯕꯦꯃꯟ ꯑꯕꯦ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯄꯥꯍꯧꯗꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯦ ꯅꯥꯎꯔꯦꯝ ꯀꯕꯤꯇꯥ ꯊꯥꯒꯠꯆꯔꯤ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯄꯥꯖꯔꯔꯣꯏ ꯈꯣꯟ ꯁꯨꯝ ꯇꯥꯁꯜꯂꯛꯄꯅꯤꯅꯀꯣ ꯅꯤꯁꯥꯟ ꯈꯦꯇ꯭ꯔꯤꯃꯌꯣꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯁꯩ ꯃꯊꯪ ꯈꯨꯗꯣꯜ ꯇꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯏꯁꯩ ꯃꯤꯒꯤ ꯏꯁꯩꯗꯤ ꯈꯣꯡ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯣꯏꯅ ꯈꯣꯡ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯃꯤꯒꯤ ꯏꯁꯩꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯇꯦ ꯑꯗꯨꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯅꯧꯕ ꯏꯁꯩꯗꯤ ꯅꯝꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯂꯤꯂꯥꯒꯤ ꯅꯝꯈꯤꯕꯗꯤ ꯈꯣꯟ ꯇꯥꯕꯗꯒꯤ ꯆꯩꯔꯥꯎꯕꯒꯤ ꯏꯁꯩ ꯃꯇꯨꯡ ꯏꯁꯩ ꯑꯅꯤ ꯑꯃ ꯂꯤꯂꯥꯒꯤ ꯅꯝꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯍꯛꯇꯨꯅ ꯂꯩꯔꯦ ꯏꯒꯤ ꯃꯌꯦꯛꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯛꯇꯨꯅ ꯂꯩꯔꯦ ꯏꯒꯤ ꯃꯌꯦꯛꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤꯟꯕꯤꯔꯦ ꯅꯥꯟꯊꯣꯛꯄ ꯌꯥꯗꯅ ꯎ ꯑꯣꯟꯗ꯭ꯔꯤꯕ ꯅꯪꯒꯤ
ꯅꯨꯡꯁꯤꯕꯅ ꯄꯨꯟꯁꯤꯟꯕꯤꯔꯦ ꯅꯥꯟꯊꯣꯛꯄ ꯌꯥꯗꯅ ꯍꯨ ꯑꯣꯟꯗ꯭ꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯍꯛꯇꯨꯅ ꯂꯩꯔꯦ 이기 마예ꯛꯅ 뚱신두나 탐리 낭기 농시바 Handa kon taadringeda sakhi bisay ni nong manungsi Hujik sumaina saknamdre Tang kun ithoy lilalay Tang kun mga lilalay kun taruk lilalay Say matang ningon mawa hariba Suma kumay nilog thok so bisay mapudol tamjari Aroy goy na pudol tamjari Sotlipa hakchang kaini Tariba nung sunangni Sotlipa hakchang kaini Sotlaro, sotlaro, sotlaro Ngay riba nung buhay na Sotlaro, sotlaro Sotlaro Ngay di ba ng buhay na Wang libani at iyagom nang na Tengluban na tsuraki ay isyo Isaw toki tamoy da Parong asidi ichaw se Isaw toki tamoy da Parong asidi ichaw se Tengluban na tsuraki ay isyo Wang libani at iyagom nang na Nung likna tuk labi hakchami Hang labara kapambay nanggi Ukong taliba nung likna Hang liwa hang mising-mising Tagluto kong iidi Huli na chot labi hakchang si Huli na chot labi hakchang si lalai zana theng tanaw bi kuchuda khang phang khang de thamoy lep khinu nong su thamoy inot karage inlaba lai jana thing bada Ingu sina aibu hong da ba mi pham ni ai su Lindrawa pa mi ni aisi tanaw bi uri gom nang na Ariba nung sinangni Sotli ba hakchang kaini Abang di mga lakta Tandang gi fazaba Malanggi ipom da Hay pong nangaw zaba Unarak ilay rang na Sinasum na sana rin Abagi mga lakta Tandang gi matawgum Tandang-gum shem ki balai pareng kundo lai rani apik palang lani pulli basena tanjani fajbagi mafamda
ꯁꯦꯝꯈꯤꯕ ꯂꯩ ꯄꯔꯦꯡ ꯀꯨꯟꯗꯣꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯂꯛꯇ ꯇꯟꯗꯜꯒꯤ ꯐꯖꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯂꯛꯇ ꯇꯟꯗꯜꯒꯤ ꯐꯖꯕ तारिबा नोंसु नंगनि सोटलिबा हक्चांग अइनि वांग्लिबनि अतियागुम नंगना थेंलुबाना चुरकी आइशो हे 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 Thank you so much. Isai tangkhai amadi semdokraba isai ne aduga anauba semdokpadudi system da yaurumdre. Isai ahanbagi semba horokpagi isai ne haitare. Kona isai si fonga kanda koi isai ibiriba koi dasomena isai mayek si tangkhai mo ontho ojena mo ontho e. Aduga isai music ta su kitang semdo e. Maduna mathangi tangkak amada tahanjage. Saklibasi nupi nate nupana sakpani. Nupazi Susil kawi koi langathel hai no ufam dadagini koi ai naho haitare ai satra haitare nupana sakpani adu nupana sakpasi magi sigi mong de leiraga so aina sigi nupi na muksan ge daw nupi na sa aga ai muk sakminaraga record ama sum le hobage haitare inaw sigi so dum laini adu nupi na sakpada haitare nupi do kana sanji ge ya ma fawde haibade so uete yabi deba kara machin tung khalak bada kana hanom sala lor adana hajikan de phaw phaw di to khoina haibe de sang deba machin tung khalak bada kana sanje ge ta masala lor anyway thank you so much thagachari hanana thank you for bata beri basing lanthok chari ba thorom se gi di matang se da loisan jabagi ayab da logjari aduga SK TV da aduga icecom da di makhata na do mak santok sakhi gani thorom asi radio ki one di matang se lecture ga ayuki angan ma matam dagi amok mayam da pudan mo lakchege hena mapung phan biri ba punamak thagachari aduga thorom asi da mapung phan biri ba sing musu hanane kai khum najari ngasi gi damakta di matang ase loisin jaba yaba logjari ngasi tekta kaidana thengnari ba sigum hayeng so tekta kaidana thengna minarasi afaba yai phaba punamak oi minarasi himalaya ki damak le minasi arama pau sandokumsi kangluk phurup amaga amaga nungsinaroi da bawa social media da sunga ngangumsi aran badi puthok minasi loinana tonga sandokumsi Facebook ta changaga pau hekta taraga chummani aran mani khangdani hekta thajagumsi marks khara khara umnarasi khutsa singna hamnarasi kasi gi damakta de khurumjari Himalaya bangna yai phare